ꯉꯁꯤꯗꯤ ꯄꯥꯟꯒ ꯁꯒꯣꯜꯍꯋꯥꯏꯒ ꯊꯣꯡꯗꯔꯛꯑꯒꯦ ꯍꯦꯟꯅ ꯍꯥꯎꯅꯕ ꯁꯤꯒꯤ ꯉꯥꯐꯥꯛ ꯁꯦꯝꯃꯒ ꯊꯥꯛꯆꯜꯂꯒꯦ ꯉꯥꯔꯤ ꯈꯔ ꯁꯤꯅ ꯍꯣꯔꯦꯟ ꯀꯥꯝꯕꯗ ꯀꯥꯝꯕ ꯂꯣꯏꯔꯕ ꯍꯋꯥꯏꯒ ꯄꯥꯟꯒꯗꯣ ꯏꯁꯤꯡ ꯇꯤꯜꯍꯧꯒꯤ ꯕꯣꯔꯥ ꯍꯥꯏꯕꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯦꯝꯃꯤꯅꯦꯕ ꯏꯁꯤꯡ ꯇꯤꯜꯍꯧꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯔꯤ ꯃꯔꯤ ꯊꯣꯛꯑꯒ ꯀꯛꯊꯠꯂꯅꯤꯀꯣ ꯃꯥꯏ ꯃꯔꯨꯗꯣ ꯇꯣꯠꯄ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯤꯗꯒꯤ ꯑꯗꯨꯝ ꯆꯈꯥꯏꯔꯒ ꯍꯥꯞꯄꯒ ꯂꯣꯏꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯈꯥꯏꯔ ꯊꯥꯗꯔꯒ ꯑꯗꯨꯝ ꯂꯣꯏꯔꯦ ꯑꯗꯨ ꯕꯣꯔꯥ ꯁꯤꯅ ꯁꯤꯡꯖꯨꯒꯤ ꯃꯆꯜꯅꯦ ꯍꯋꯥꯏ ꯃꯇꯣꯟ ꯀꯣꯂꯝꯃꯤ ꯀꯣꯝꯄ꯭ꯔꯦꯛ ꯇꯦꯅꯋꯥꯡꯕꯤ ꯀꯣꯕꯤ ꯁꯤꯡꯖꯨꯄꯥꯟ ꯁꯤꯅ ꯀꯣꯝꯄ꯭ꯔꯦꯛꯀ ꯀꯣꯂꯝꯃꯤꯒ ꯁꯤꯡꯖꯨꯒꯤ ꯃꯆꯜꯈꯩꯗꯣ ꯁꯣꯏꯕ ꯂꯣꯏꯔꯦ ꯈꯨꯕꯨ ꯋꯥꯡꯅ ꯃꯌꯥꯝ ꯄꯨꯟꯅ ꯀꯩꯅꯣ ꯈꯔꯝꯖꯔꯦ ꯉꯁꯤꯗꯤ ꯄꯥꯟꯒ ꯁꯒꯣꯜꯍꯋꯥꯏꯒ ꯊꯣꯡꯕ ꯑꯣꯏꯅ ꯄꯨꯖꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯇꯧꯕ ꯁꯤꯡꯖꯨꯅꯦ ꯕꯣꯔꯥꯅꯦ ꯑꯗꯨꯒ ꯀꯣꯟꯅꯕ ꯇꯦꯅꯋꯥꯡꯕꯤꯅꯦ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯕ ꯍꯧꯔꯒꯦ ꯕꯣꯔꯥꯁꯦ ꯍꯥꯟꯅ ꯁꯤꯡꯖꯨꯁꯤ ꯈꯖꯤꯛ ꯈꯔꯥꯛꯀ ꯅꯠꯇꯦ 와 ꯃꯩ ꯆꯠꯂꯦ ꯁꯤꯗꯤ ꯃꯍꯥꯎꯗꯣ
사물이 뭐라?
ꯑꯗꯨꯗꯤ ꯆꯥꯕꯗ ꯂꯣꯏꯔꯕꯅꯤꯅ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯨꯔꯛꯑꯒꯦ